Mayam live hꯧꯖꯔꯤ ꯑꯩꯒꯤ ꯐꯥꯔꯁ ꯑꯦꯜ ꯕꯤ ꯁ꯭ꯇ꯭ꯔꯤꯝꯅꯤ ꯃꯌꯥꯝ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅꯗꯤ ꯁꯨꯝ ꯇꯧꯕꯅꯤ ꯉꯁꯤ ꯂꯥꯏꯚ ꯆꯥꯠ ꯌꯥꯝꯕ ꯀꯩꯗꯧꯔꯤꯒꯦ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯐꯅꯤꯀꯣ ꯑꯩ ꯁꯨꯝꯗ ꯂꯥꯏꯐꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯉꯁꯤ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯌꯥꯝ ꯑꯩ ꯑꯣꯐꯤꯁꯇ ꯂꯩ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯍꯥꯏ ꯑꯩ ꯁꯤꯁꯇꯔ ꯕꯤꯅꯣꯗ ꯏꯇꯥꯎ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯑꯇꯩꯗ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯑꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯅꯤꯇꯥ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯐꯥꯔꯃꯤꯡ ꯁꯤꯁꯇꯔ ꯑꯩ ꯂꯥꯛꯑꯦ JB hi new subscriber it is okay full support big friend thank you JB ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯨꯛꯕꯥꯡ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡ ꯁꯤꯁꯇꯔꯅꯗ ꯕꯤꯅꯣꯗ ꯈꯨꯔꯨꯝꯖꯔꯤ ꯕꯤꯅꯣꯗ ꯒꯥꯏꯅ ꯐꯥꯔꯃꯤꯡ ꯏꯆꯜ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏꯕ ꯄꯤꯅꯨꯀꯣ ꯑꯩ ꯑꯍꯥꯟꯕ ꯂꯥꯏꯐꯅꯤꯀꯣ ꯑꯩ ꯂꯥꯏꯐꯁꯨ ꯉꯁꯤ ꯈꯜꯂꯤꯗꯒꯤꯗꯤ ꯁꯨꯝ ꯇꯧ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯉꯤꯅꯤ ꯉꯝꯕ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯂꯥꯏꯚ ꯇꯧꯔ ꯁꯨꯝ ꯑꯍꯥꯟꯕꯅꯤ ꯉꯁꯤꯇꯅꯤ ꯑꯩ ꯁꯨꯝ ꯉꯁꯤ ꯇꯧꯕꯅꯤ ꯌꯦꯡꯉꯤꯅꯤ ꯑꯩ ꯂꯥꯏꯐꯁꯦ ꯍꯩꯕꯨꯔꯥ ꯍꯩꯇ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯁꯦ ꯂꯩꯖꯔꯤ ꯃꯌꯥꯝ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯌꯥꯝ ꯃꯥꯟꯒꯦ ꯆꯍꯤꯁꯦ ꯑꯩꯒꯤ ꯍꯜꯂꯣ ꯃꯌꯥꯝ ꯆꯍꯤꯁꯦ ꯌꯥꯝ ꯁꯨꯗ꯭ꯔꯤꯗ ꯑꯉꯥꯡꯅꯤꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯔꯛꯄ ꯄꯥꯈꯪ ꯃꯥꯟꯕ꯭ꯔꯣ ꯌꯦꯡꯉꯨ ꯑꯖꯦ ꯃꯤꯇꯩꯁꯦ ꯅꯨꯡꯁꯤꯕꯅ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯀꯩꯊꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯆꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯦ ꯐꯥꯔꯃꯤꯡ ꯁꯤꯁꯇꯔ ꯌꯥꯝ ꯍꯩꯌꯦ ꯑꯩꯗꯤ ꯑꯍꯥꯟꯕ ꯇꯥꯕ ꯀꯣꯛ ꯉꯣꯛꯀ ꯉꯥꯎꯏ ꯌꯥꯏ ꯅꯨꯄꯤ ꯊꯤꯔꯕꯣ ꯄꯥꯈꯪ ꯁꯥꯔꯤꯔꯣ ꯑꯁ ꯅꯨꯄꯤ ꯂꯩꯕꯅꯦ ꯃꯨꯛꯕꯥꯡꯗ ꯌꯦꯡꯉꯣ ꯑꯩ ꯅꯨꯄꯤ ꯏꯆꯥ ꯂꯣꯏ ꯂꯩꯕꯅꯦ ꯐꯥꯔꯃꯤꯡ ꯏꯟ ꯚꯤꯂꯦꯖ ꯂꯥꯏꯐ ꯅꯤꯅꯦ ꯑꯅꯤꯇꯥ ꯈꯨꯔꯨꯝꯖꯔꯤ ꯄꯣꯇꯣ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯄꯣꯠꯇꯣ ꯒꯥꯏꯔꯤꯕꯅꯦ ꯐꯥꯔꯃꯤꯡ ꯑꯍꯥꯟꯕ ꯂꯩꯇ꯭ꯔꯣꯗ ꯑꯕꯦꯝꯃ ꯂꯩꯇ꯭ꯔꯣ ꯑꯩ ꯑꯣꯐꯤꯁꯇꯅꯤ ꯀꯔꯤ ꯍꯥꯏ ꯁꯤꯁꯇꯔ ꯑꯩ ꯑꯣꯐꯤꯁꯇꯤ ꯁꯨꯝ ꯂꯥꯏꯚ ꯇꯧꯔꯛꯄꯅꯤꯗ ꯀꯣꯃꯦꯟꯁꯤꯡꯁꯦ ꯃꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯀꯣꯃꯦꯟꯁꯤꯡꯁꯦ ꯐꯥꯔꯃꯤꯡ ꯂꯩꯇ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯇꯈꯦꯜꯒꯤ ꯕꯤꯅꯣꯗ ꯂꯥꯏꯅ ꯑꯗꯨꯒ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯗꯥꯀꯨ ꯀꯔꯤ ꯎꯄꯥ ꯉꯁꯤꯗꯤ ꯑꯦꯜꯕꯤ ꯇꯧꯔꯝꯃꯦ ꯁꯨꯝ ꯌꯦꯡꯕꯅꯤ ꯏꯆꯦ ꯑꯩ ꯁꯨꯝ ꯇꯧꯔꯣꯏꯗ ꯉꯁꯤ ꯁꯨꯝ ꯇꯧꯔꯤꯅꯤ ꯑꯩ ꯅꯦꯛꯁꯇ ꯑꯦꯜꯕꯤꯒ ꯇꯧꯔꯣꯏ ꯁꯨꯝ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯕꯅꯤ ꯐꯥꯔꯃꯤꯡ ꯏꯟ ꯚꯤꯂꯦꯖ ꯂꯥꯏꯐꯅꯤꯅꯦ ꯇꯈꯦꯜ ꯈꯨꯔꯨꯝꯖꯔꯤ JB 26 and 30 23 29 ꯅꯤꯅꯦ ꯇꯈꯦꯜ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯈꯔ ꯌꯥꯕ꯭ꯔꯣ ꯌꯦꯡꯉꯨ ꯃꯌꯥꯝꯅ ꯈꯔ ꯑꯦꯜꯕꯤꯁꯦ ꯑꯩ ꯑꯦꯜꯕꯤ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯦꯜꯕꯤꯁꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯕꯅ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯊꯣꯛꯂꯛꯏꯅꯤ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯏꯀꯥꯏꯃꯟꯒꯤꯅ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯕꯅꯤ ꯑꯦꯜꯕꯤ ꯃꯔꯝꯗꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯅꯣꯂꯦꯖ ꯂꯩꯇꯦꯀꯣ ꯀꯩꯅꯣ ꯀꯣꯃꯦꯟꯁꯤ ꯐꯥꯔꯃꯤꯡ ꯑꯦꯟ ꯚꯤꯂꯦꯖ ꯂꯥꯏꯐ ꯃꯤꯅꯦ ꯇꯈꯦꯜ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡ ꯅꯣꯡꯃ ꯌꯨꯝꯗꯒꯤ ꯇꯧꯔꯛꯑꯣ ꯏꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯐꯥꯔꯃꯤꯡ ꯇꯧꯔꯛꯀꯦ ꯌꯦꯡꯒꯦ ꯑꯩ ꯑꯦꯜꯕꯤꯒ ꯇꯧꯅꯤꯡꯗꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯝ ꯉꯁꯤ ꯇꯧꯕꯅꯤꯗ ꯌꯦꯡꯉꯤꯅꯤꯗ ꯑꯦꯜꯕꯤꯁꯦ ꯀꯔꯤ ꯑꯩ ꯍꯩꯕ꯭ꯔꯥ ꯍꯩꯇ꯭ꯔꯥ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯕ꯭ꯔꯣꯁꯦ ꯁꯨꯝ ꯃꯆꯥ ꯃꯁꯨ ꯊꯕꯛ ꯇꯧꯋꯤꯗ ꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯇꯥꯜꯂꯤ ꯕꯤꯅꯣꯗ ꯂꯥꯏꯐ ꯁꯣꯃꯦꯟꯗ꯭ꯔꯣ ꯏꯅꯥꯎ ꯈꯨꯔꯨꯝꯖꯔꯤ JB ꯁꯛꯇꯗꯤ ꯄꯥꯈꯪ ꯃꯥꯟꯕ ꯄꯥꯈꯪ ꯃꯥꯟꯕꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯨ ꯄꯥꯈꯪꯅꯤ ꯃꯤꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯤꯒ ꯈꯪꯉꯣꯏ ꯄꯥꯈꯪꯅꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯥꯔꯖꯦꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯥꯜꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯀꯗꯅꯤ ꯏꯆꯦ ꯄꯥꯈꯪ ꯑꯣꯏꯒꯗꯅꯤ ꯄꯥꯈꯪꯅꯤ ꯑꯩꯈꯣꯏ ꯊꯝꯃꯣꯏꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯒꯗꯅꯤ
farming village life ꯊꯕꯛ ꯃꯆꯥꯒ ꯍꯥꯏꯌꯦ ꯑꯆꯧꯕ ꯊꯕꯛ ꯑꯆꯧꯕ ꯇꯧꯔꯒ ꯀꯔꯤ ꯍꯥꯏꯖꯟꯅꯔꯤꯔꯣ ꯑꯩ ꯀꯥꯏꯗꯒꯤꯅꯣꯅꯦ ꯃꯆꯥ ꯃꯁꯨ ꯊꯕꯛꯅꯤꯅꯦ ꯇꯩꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯅꯨ ꯀꯔꯤ ꯏꯆꯟꯕꯨ ꯅꯆꯦꯅ ꯏꯆꯟꯕꯨ ꯅꯆꯦꯅ ꯆꯤꯡꯁꯥꯔꯥꯅꯤ ꯕ꯭ꯂꯣꯛ ꯂꯥꯏ ꯍꯦꯜꯂꯣ ꯗꯥꯗꯥ ꯍꯦꯜꯂꯣ ꯆꯤꯡꯁꯥꯔꯥꯅꯤ ꯁꯤꯁꯇꯔ ꯅꯪꯁꯨ ꯉꯁꯤ ꯑꯩ ꯂꯥꯏꯐꯇ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩ ꯑꯍꯥꯟꯕꯅꯤ ꯉꯁꯤ ꯂꯥꯏꯐ ꯇꯧꯕꯁꯦ ꯇꯩꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯑꯩꯁꯨ ꯇꯧꯔꯛꯀꯅꯤ ꯑꯦꯜꯕꯤꯁꯦ ꯈꯔꯅꯤ ꯆꯠꯈꯤꯁꯅꯨ ꯍꯣꯏ ꯏꯆꯦ ꯇꯧꯔꯣ ꯏꯆꯦ ꯇꯧꯅꯤꯡꯉꯗꯤ ꯇꯧ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯦꯜꯕꯤ ꯇꯧ ꯌꯥꯏꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯕꯗꯤ ꯇꯧꯅꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯀꯗꯅꯤ ꯇꯩꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯆꯦ ꯑꯩꯁꯨ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯕꯤꯅꯣꯗ ꯂꯥꯏ ꯆꯤꯡꯁꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯍꯥꯟꯕꯅꯤ ꯇꯧꯕꯅꯤ ꯁꯨꯝ ꯆꯦꯡꯕꯅꯤ ꯁꯨꯝ ꯇꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯩ ꯑꯦꯜꯕꯤ ꯇꯧꯕꯒ ꯍꯩꯇꯦꯀꯣ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯕꯅꯤꯅ ꯑꯦꯜꯕꯤ ꯇꯧꯕꯒ ꯍꯥꯏꯔꯤ ꯃꯌꯥꯝꯒ ꯁꯨꯝ ꯉꯁꯤ ꯌꯦꯡꯒꯦ ꯇꯧꯔꯒ ꯉꯥꯛꯇꯪ ꯅꯈꯣꯏ ꯏꯁꯤꯡ ꯊꯛꯎꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯗꯨꯒ ꯑꯩ ꯆꯤꯡꯁꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ ꯖꯦꯕꯤ ꯀꯣꯕꯤ ꯍꯋꯥꯏ ꯑꯂꯨ ꯆꯝꯊꯣꯡ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯤꯀꯦꯟ ꯃꯔꯤꯟ ꯀꯔꯤ ꯃꯈꯣꯡ ꯑꯉꯧꯕꯒ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯃꯥꯏ ꯂꯣꯏꯗꯔꯦꯍꯦ ꯑꯩꯗꯤꯕꯣ ꯗꯨꯛ ꯌꯥꯝ ꯆꯥꯕꯗꯤ ꯑꯩꯗꯤ ꯅꯣꯡꯃꯗ ꯗꯨꯛ ꯌꯥꯝ ꯆꯥꯔꯗꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧ ꯇꯥꯔꯤ ꯑꯗꯨꯗꯤ ꯕꯤꯅꯣꯕ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯍꯣꯏ ꯃꯥ ꯕꯣꯔꯣꯁꯦ ꯑꯦꯜꯕꯤ ꯇꯧꯔꯝꯃꯦ ꯁꯨꯝ ꯇꯧꯕꯅꯤ ꯁꯤꯁꯇꯔ ꯉꯁꯤꯗꯤ ꯇꯧꯅ ꯌꯦꯡꯉꯤꯅꯤꯗ ꯆꯤꯡꯁꯔꯥꯅꯤ ꯕ꯭ꯂꯣꯛ ꯕꯤꯅꯣꯗ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯁꯥ ꯁꯤꯁꯇꯔꯁꯨ ꯂꯥꯛꯑꯦ ꯑꯁꯥꯁꯤꯡꯅ ꯃꯌꯥꯝ ꯑꯩ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯒꯗ꯭ꯔꯣ ꯑꯩ ꯑꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯁꯤꯁꯇꯔꯕꯨ ꯀꯔꯤ ꯌꯥꯗꯣꯏꯅꯣ ꯏꯆꯦ ꯀꯧꯗꯣꯏꯔꯣ ꯁꯤꯁꯇꯔ ꯀꯧꯗꯣꯏꯔꯣ ꯈꯪꯗ꯭ꯔꯦ ꯏꯆꯦꯕꯨꯗꯤ ꯑꯩ ꯁꯤꯁꯇꯔ ꯍꯥꯏ ꯀꯧꯕꯅꯤ ꯕꯤꯅꯣꯂꯥꯏ ꯕꯦꯝꯂꯩ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡ ꯁꯤꯁꯇꯔꯅ ꯆꯦ ꯕꯦꯝꯂꯩ ꯄ꯭ꯔꯦꯡ ꯍꯩꯕꯤ ꯕꯤꯅꯣꯗ ꯂꯥꯏꯅ ꯑꯁꯥ ꯁꯤꯡꯍ ꯏꯆꯜ ꯈꯨꯔꯨꯝꯖꯔꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯕꯤꯅꯣꯗ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯖꯦꯕꯤꯅ ꯑꯁꯥ ꯍꯣꯏ ꯁꯤꯁꯇꯔ ꯇꯥꯔꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕ ꯐꯥꯔꯃꯤꯡ ꯚꯤꯂꯦꯖ ꯍꯥꯏꯕ ꯏꯆꯦ ꯑꯁꯥ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯦꯜꯕꯤꯁꯦ ꯕꯦꯝꯂꯩ ꯊꯦꯡꯀ꯭ꯌꯨ ꯁꯤꯁꯇꯔ ꯑꯩ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛꯅ ꯐꯥꯔꯃꯤꯡ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯀꯞꯄꯦ ꯀꯩꯅꯣ ꯏꯃꯣꯖꯤ ꯊꯝꯃꯒ ꯑꯁꯥ ꯁꯤꯡꯍꯅ ꯐꯥꯔꯃꯤꯡ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡꯅ ꯏꯆꯦ ꯕꯦꯝꯂꯩ ꯄ꯭ꯔꯦꯡꯗꯣ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕꯅꯤ ꯀꯔꯤ ꯁꯤꯁꯇꯔꯒꯤ ꯄ꯭ꯔꯦꯡꯗꯣ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯅꯣꯛꯄꯅ ꯁꯤꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯃꯥꯅ ꯀꯔꯤ ꯁꯥꯎꯔꯛꯄꯁꯤꯗꯤ ꯑꯩ ꯈꯜꯂꯨꯔꯦ ꯉꯁꯤ ꯀꯔꯤ ꯑꯣꯏꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯂꯥꯁꯇꯗꯤ ꯅꯨꯡꯉꯥꯏꯕ ꯃꯃꯥꯁꯨ ꯀꯞꯁꯜꯂꯛꯑꯦ ꯂꯥꯁꯇ ꯑꯗꯨꯒ ꯑꯩ ꯃꯥꯂꯦꯝ ꯐ꯭ꯔꯥꯝ ꯄꯨꯔꯛ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯀꯩꯅꯣ ꯒ꯭ꯔꯨꯞ ꯍꯥꯏꯔꯅ ꯏꯔꯨꯞ ꯍꯥꯏꯔꯝꯃ ꯑꯩꯁꯦ ꯐꯥꯔꯃꯤꯡ ꯑꯦꯟ ꯚꯤꯂꯦꯖꯇ ꯃꯥꯂꯦꯝ ꯐꯥꯔꯝ ꯈꯨꯔꯨꯝꯖꯔꯤ ꯐꯥꯔꯃꯤꯡ ꯑꯗꯨꯒ ꯑꯁꯥꯁꯤꯡꯒ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯖꯦꯕꯤꯅ ꯕ꯭ꯔꯥꯗꯔ ꯑꯃꯨꯛꯇꯗꯤ ꯇꯧꯕꯤꯔꯛꯎ ꯆꯤꯀꯦꯟ ꯃꯔꯤꯟ ꯃꯈꯣꯡ ꯑꯉꯧꯕ ꯀꯣꯕꯤ ꯀꯔꯤ ꯍꯋꯥꯏ ꯊꯔꯥꯛ ꯑꯂꯨ ꯆꯝꯊꯣꯡ ꯃꯨꯛꯕꯥꯡꯗꯣ ꯄ꯭ꯂꯤꯖ ꯍꯣꯏ ꯕ꯭ꯔꯣ ꯌꯦꯡꯒꯦ ꯑꯩ ꯅꯣꯡꯃ ꯁꯪꯉꯗꯤ ꯁꯨꯝ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛꯇ ꯂꯩꯕꯅꯤꯅ ꯊꯕꯛ ꯆꯠꯂꯒ ꯃꯨꯛꯕꯥꯡꯒꯤꯗꯃꯛꯇ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯌꯥꯝꯅ ꯃꯇꯝ ꯐꯪꯗꯦꯕ ꯁꯨꯝ ꯃꯇꯝ ꯐꯪꯉꯒ ꯁꯨꯝ ꯇꯧꯋꯦ ꯑꯩꯁꯨ ꯌꯥꯝ ꯋꯥꯕꯅꯤꯗ ꯌꯨꯇꯨꯕ ꯍꯥꯏꯁꯦ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯨ ꯌꯦꯡꯉꯦ ꯑꯗꯨ ꯂꯣꯏꯔꯒ ꯌꯨꯇꯨꯕꯁꯨ ꯌꯦꯡꯕꯅꯤ ꯂꯣꯏ ꯇꯧꯕꯅꯤ ꯊꯕꯛꯁꯨ ꯇꯧ ꯇꯥꯕ ꯏꯆꯦ ꯕꯦꯝꯂꯩ ꯁꯤꯁꯇꯔ ꯑꯩꯅ ꯏꯃꯥꯒ ꯀꯞꯀꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯂꯒ ꯀꯅꯥꯝ ꯂꯥꯛꯇꯦ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗꯤ ꯂꯩꯔꯦꯅ ꯃꯤ 6 ꯈꯛꯇꯤ ꯍꯦꯜꯂꯤ ꯁꯤꯁꯇꯔ ꯀꯔꯤꯝ ꯈꯟꯒꯅꯨꯗ ꯚꯥꯏꯔꯦꯜ ꯁꯨꯝ ꯃꯇꯝ ꯚꯤꯗꯤꯑꯣꯗꯣ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧ ꯑꯩꯈꯣꯏꯁꯨ ꯈꯪꯗꯅ ꯑꯩꯈꯣꯏꯁꯨ ꯚꯥꯏꯔꯦꯜ ꯇꯥꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯁꯨꯛ ꯄꯤꯛꯅ ꯂꯩꯔꯝꯃꯤꯅꯤ ꯑꯩꯁꯨ 500 600 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯤ ꯑꯇꯩꯁꯨ ꯚꯥꯏꯔꯦꯜ ꯇꯥꯕꯗꯤ ꯉꯁꯤ ꯑꯁꯤ ꯃꯐꯝꯗ ꯌꯧꯔꯛꯏꯅꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ ꯖꯦꯕꯤ ꯕꯦꯝꯂꯩ ꯍꯥꯏ ꯋꯦꯜꯀꯝ ꯑꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯥꯂꯦꯝ ꯐ꯭ꯔꯥꯝ ꯒꯦꯝ ꯑꯣꯚꯔ ꯖꯦꯕꯤ ꯃꯥꯂꯦꯝ ꯐ꯭ꯔꯥꯝ ꯍꯥꯏ ꯋꯦꯜꯀꯝ
Kurumjari taramna oksari malam from Europe friend Bemley Naurem blog hello JB Rosita ning thambamai hello Rosita ai kai tu nang bo nang ei lại tang si kwai lại bo dugai kan nang message kadat kare chingsarani blog message delayed asa singa borogi live se di mai tare ai Rosita nong thambam Rosita si de koi Rosita se koi Manipur gi ni chan ni koi gi Numidang natradi yadene. Numidang natradi yadene. Ay, numidang natradi yade. Sister, ako isi. Upay laite. Kado, kung lai isi, message di tangan mo to tayo, si singsaran ni sida liriba, koy punang magpunna support to minasi. Hoy sister, koy punna support to minasi. JB brother YouTube monetize to rabo. Pisa kaya pangage haibiro ko. As pisa di kaya wali da mayam wali da step yam wali pisa ki wakan di jikhan di farming and village life on JB Rajita hi welcome taramna khokchari blue bemlei naurem blog blue toba hitro bro blue toba se na khoi yeng ke na khoi blue se kai di toba no isu ham bani ko top chat blue se kai toba no isu khang de ne Sisai kono jenge blue sei khang de ko blue to ko sei aham bot life to buni chu krai kan gyan men ta de jebina singsarani blog hai tamna kromsuri rajita lakini kaino yadro lakni kaino yadro lai yai ni as nang sugo chen binang singsarani blog hai jebi farming and village time dar je yam da yung da pung kaya da hangani Aidi pung taruk tasum halgani sister je bemlei naune jebi kai gino jebi brother ichte jebi na re brother iche angang nupi kaidi kaida chatkhige hai ei photo je lag lai kai nu ne bera da re live se di bemlei ei kaino bemlei ei khurai hai mane okay ei ki live se mi loi jaga re ne kai nu to se live se yaad re ne mayam haitana live to bani mayam warabu yade sum ngasi lai sum mayam lai su su hagat chari ai na ngasi live to se mayam like to se thamoi degi thank you mayam bu Ai live se mi mang ra ba mi ni pan tali si kai mi ni pan tani uti se hoy ne sister mi ni pan tani li se ke do ge bro karim tau te ta kai to ni mi ga loi mang re live se nungai ta ma ne gi live se ai lei ko asa sing ai lei ko thank you sister ai live to ko hai bar mayam khara hai bi ro ne ai di grai live ki damak ta su experience leite ko ahmad ngasi to buri live to ko hai brai dira khang dei di bo bema entertainment comment ga pabide oh sister nang comment pabide rai ai ahmani ko onda kan to lu sau no ai krai khang da to bani binod lai itau ai lei ko yes thank you binod itau asa sing yam heida bemlai na ai chatlu khi ge ai wakhal yam nungai te da kai to ge bemlai sister bu wakan nungai ti duna jebina ha no a good job rojita yam hei kem yam hei re male gai thank you sister nang na hairak ko siga nang ai mukbang ga jeng tamai na han sakem bum charo wai na sakem bum chare du ke mukbang yang tamai na gi nang sakem bum ido komen su lakte nang gi bemlei entertainment ise nang ngasi 1k subscriber oire yaure bro ise ngasi 1k subscriber oire yaure bro 1k subscriber oire ro thank you congratulations mathang da kom to biro ho video thang piro ani ta mi te arje nang lb da hena angang mali thank you che nungsit mapi karino sibu kai kana no nungsit mapi ga ai karino sibu live ni mayam
JB Bema Entertainment Hi Taramna Okshari welcome farming in village life nungai he ahanba thabagi mina khangdabagi mi yamna kari khangdaba oramani chummi sister hoi kaimna te haina sum ngasi tawbani da ngasi mathang de tawroi sum ngasi jengini yalbi ga haibra aise JBN sit mapi hai taramna Okshari Rojita nong tembam yenge he tawri thoi thoina phone paiki 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 begini oh hoyo yang juga nasun bemlei naurem blue leite na kana moga connect to ba yadre pele noi ki live se nungsit mapi pele ai live se kapaura mayam pele gai de ne ai haite ne pele gai de haite warau nu asa singa bro arde ki video da view amatang kadre borona share to view please koi mayam su mai to birake tap na su mayam su share to birake mayam nu waro binu ko ai mayam nu su haire su kya share to biroi tum to roke matang matang to rokani em khan ganu ai su hadak ta ngarang ta ina su monetize to bani ai ki loi complete oire mayam ki support ti ki monetize to loire matang matang sum to roke noi gi bemlei now rem blog bye bye mayam bye bye sister chala gai ro Anisha Khaba hi bro hi hi đi live si kung kya ko tu ne kung taru ko tu ni ko yam thenga di to roi maram di aisu office ti yum da chattu ni farming in village life khoi di nungai nungsi ger bi se thank you sister support to bai da makta nungsit na pi kapue yenge kapake na kon yang ai loram dai da kapake Anisha Khaba bro etima leitro etima jumda le ai ga ji ko office ni asasinga ichega ibemaga udene moi kriyai ai mapa kriyai office le du gine jumda natte jumda le di uta uram engan ge to ba rojita nong thambam bedi leitro bedi kram leite office ni yumda natte aba office tan le gine haji adu gine okay office tal leiba office le gine Hah? কি কৈছে নাই কৰি তোলা নাই আৰু officially asa singa moisu yam lbc tawradi mukka hena nungai da ba moisu yaw na lbc tawradi mukka hena hoi ai lbc tawroida asa sum aina salim tawbani yenge na haibra idra na jengbani da ai lei ko farming lei nate message tharo message nungsit mapi no asam gi mi singsel elbida tauna le angau bo ngatani as kari no asam ga palak na bungo nang na bu asam manipur se kare mitai na turo ai se hoy khara phawa comment oroga live to bada yumda leiraga toradi yam nungai ni bro hoi kare ngasi sum jengeni da toro da live kai live ta sujam na interest lo de mayam ai sum ngasi to bani ai 1k phar ga sum to bani ngasi han bani ya sam gi mi sing sel lb ta to na le ngang bo ngatani kaino hay si manipur hay sanam kaino ay si bungo nanggo bungo rabe mara kang de nung sin pi ay ni em tharo yang na message tharo message laktre ani mak ni
ꯑꯩꯅꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯅꯥꯎ ꯀꯪꯉꯦ ꯋꯥ ꯉꯥꯡꯕ ꯈꯅ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯂꯩꯖꯔꯤ ꯍꯣꯏ ꯁꯤꯁꯇꯔ ꯁꯞꯄꯣꯔꯠꯇꯤ ꯑꯩꯁꯨ ꯃꯌꯥꯝ ꯂꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ ꯂꯣꯏꯗ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯂꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯅ ꯆꯠꯂꯤ ꯃꯌꯥꯝꯒꯤ ꯂꯣꯏꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯉꯁꯤ ꯊꯥꯡꯒꯥꯜꯂꯦꯅ ꯌꯦꯡꯗꯕ ꯅꯠꯇꯦ ꯃꯊꯪꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯂꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯉꯤ ꯀꯅꯥꯝꯒꯤ ꯚꯤꯗꯤꯑꯣꯁ ꯀꯔꯤ ꯌꯦꯡꯕꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯃꯌꯥꯝ ꯂꯣꯏ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯅꯤꯡꯉꯦ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯑꯥꯔꯖꯦ ꯍꯥꯏ ꯃꯌꯥꯝ ꯄꯥꯟꯗꯝ ꯂꯟꯆꯤꯟꯕ ꯀꯣꯏꯖꯝ ꯀꯩꯅꯣꯅꯤꯅꯦ ꯁꯤꯗꯤ ꯔꯣꯖꯤꯇꯥꯕꯅꯤ ꯁꯤꯗꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯦꯜꯕꯤꯗ ꯂꯥꯛꯏꯔꯣ ꯑꯅꯤꯁ ꯈꯃꯦꯟ ꯄꯨꯡ ꯀꯌꯥꯗꯅꯣ ꯌꯨꯝꯗ ꯍꯟꯗꯣꯏꯗꯣ ꯕꯣꯔꯣ ꯑꯩ ꯄꯨꯡ 6ꯇ ꯅꯨꯡꯁꯤꯠ ꯅꯨꯄꯤ ꯑꯁꯥ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯔꯀꯥꯔ ꯑꯣ ꯁꯔꯀꯥꯔꯔꯣ ꯁꯔꯀꯥꯔ ꯍꯥꯏ ꯁꯔꯀꯥꯔ ꯒꯨꯍꯥꯇꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯐꯥꯎꯗꯣꯔꯛꯎꯅ ꯒꯨꯍꯥꯇꯤꯗ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯛꯈꯥꯏꯁꯤ ꯅꯪꯒ ꯅꯩꯊꯥꯔꯁꯤ ꯃꯨꯛꯕꯥꯡ ꯍꯥ 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 ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯁꯤꯗꯣꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯆꯥꯁꯤꯡꯅ ꯅꯨꯡꯁꯤꯠ ꯃꯄꯤ ꯍꯦꯡ ꯇꯧꯖꯔꯛꯀꯦ ꯅꯨꯡꯁꯤꯠ ꯃꯄꯤꯁꯦ ꯀꯅꯥꯅꯣ ꯃꯌꯥꯝ ꯑꯩ ꯈꯪꯗꯔꯦꯀꯣ ꯑꯅꯤꯁ ꯈꯥꯕ 5K ꯌꯧꯍꯜꯂꯁꯤ ꯃꯌꯥꯝ ꯍꯣꯏ ꯕ꯭ꯔꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯌꯧꯕ ꯑꯣꯏꯔꯛꯑꯒꯦ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣꯁꯤꯁꯨ ꯍꯟꯗꯛ ꯃꯔꯛ ꯁꯨꯝ ꯅꯣꯡꯐꯥꯗꯣꯛ ꯃꯇꯨꯡꯗ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦ ꯅꯨꯡꯇꯤꯒꯤ ꯊꯥꯡꯒꯠꯄ ꯉꯝꯗꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯄꯥꯟꯗꯝ ꯕ꯭ꯔꯣ ꯑꯁꯥ ꯂꯥꯛꯀꯔꯤ ꯅꯨꯡꯁꯤꯠ ꯅꯨꯄꯤ ꯃꯇꯝ ꯄ꯭ꯂꯤꯖ ꯑꯁꯥ ꯉꯥꯛꯇꯪ ꯉꯥꯏꯈꯣꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯍꯥꯏ ꯊꯕꯛ ꯈꯔ ꯂꯥꯛꯑꯦ ꯀꯣꯟꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ ꯚꯤꯗꯤꯑꯣꯗ ꯅꯩꯈꯥꯏꯔꯁꯤ ꯀꯤꯠ ꯉꯁꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯒꯦ ꯇꯣꯏ ꯇꯣꯏ ꯇꯧꯔꯛꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏ ꯇꯣꯏ ꯇꯧꯔꯛꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯀ꯭ꯌꯨ ꯀꯔꯤ ꯁꯔꯀꯥꯔ ꯅꯨꯡꯁꯤꯠ ꯃꯄꯤ ꯄꯨꯡ 4ꯗ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯐꯪꯅꯔꯁꯤ ꯃꯌꯥꯝꯒ ꯅꯩꯊꯔꯛꯑꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗꯤ ꯉꯁꯤꯗꯃꯛꯇ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯧꯖꯔꯒꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯀꯀꯥ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯕꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯔꯥꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯂꯥꯏꯚ ꯇꯧꯗꯣꯏꯅꯦ ꯕꯥꯏ ꯕ꯭ꯔꯣ ꯉꯥꯏꯈꯣ ꯑꯩ ꯃꯌꯥꯝ ꯀꯣꯟꯅ ꯐꯪꯅꯔꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ